Akasvani Imphal Kshetrimayum Chitrabhanu na pau pazari. Rajapal Ajay Kumar Bhala na hairi Pradhan Mantri Narendra Modi gi Vikshit Bharat listing ani nifutere ki mangna nasi phangnana bahona pada anoba technology amasung innovation sin duna lawushung ilamda ahongba purak patangai fade Agri Vision Agri Youth Parliament listing ani kuntaru hodol oduna Rajapal na hai awonompo rises sing da nahasing amasung stakeholders sing bu amato oina pusina duna lawusung ilam chakhodana ba platform ama parliament asin na piragani awonompo lamdam da maru oina Manipur si biodiversity makal marang kaina leba lamlaki sha uchek pambi amadi mahusagi oiba akoibigi angak pasaktam singna thanba maphamni Manipur gi tanglaba pothok sing chahau kachai gi champra tamenglong gi komla maling gi thak ta miyamna pamnaba pothok sing oirakli pothok sing asi marang kaina puthokna mapalam sing da yonana bigi thorang sing chu paikhatli anoba matanga chunaba technology sinaba hongrakliba inga sagi khal asiga chanaba law singu gi thoong infrastructure fagathan ba amasung pothok sing asibu leibe yonbagi thabakta ahongba purakpa tangai fade mahangna hai The vision of our Honorable Prime Minister for a Viksit Bharat by 2047 is fundamentally linked with empowered youth and increasingly with a transformed agricultural sector driven by innovation and enterprise. The northeastern region is richly endowed with natural resources, fertile land and extraordinary biodiversity. We must actively promote climate resilient agriculture, precision farming and smart technologies. Imphal ki Central Agriculture University na Sinduna University asigi complex ta hokdoki ba thoram asi numit humni chumna chathagani Futuristic Agriculture for Northeast Virus Sustainability Innovation and Opportunities haiba wakhalon da pangthok liba thoram asi lawushingu amasung masiga mari lena ba sector sing chakhot hanan ba pandam da pangthokpani thoram adu da university asigi Vice Chancellor Dr. Anupam Mishra Assam Agricultural University Jora ki Vice Chancellor Dr. Dip Jyoti Raskwa yauna akhang hekana saru yakhi Vikshit Bharat listing ani kunteret haibasida yumpam oiba special outreach program ama Chandel Jilla gi Purum Panta village tang asi pangthokre thorum adu Bharat Sarkar gi information amasung broadcasting mantralu gi Central Bureau of Communication full office Chandel gi miyang makhada pangthokpani Islam dharma chappa musamma singi senglaba kumai Idul Fitr ngasi dharma gi chanabi amasung haraukte amagalone na pangthoknari kumai asiga mari lenena maruma pang amadi mari mata gi imunu singna chamin thamina bana Madi Khudol Tambana Numit Asigi Mapungai Basaktam Ori, Numit Asiga Madi Lenena, Rashtrapati Draupadi Murmu, Pradhan Mantri Narendra Modi Yauna, Luchingba Kayana Yafa Paujat Pirakli. Uparashtrapati C.P. Radhakrishnan Hairi, Mahiroshina, Varaki Ina Kolaba Nachana Besing as Yokana Bigi Damakta, Anova Matanga Chunaba, Vokalon Sing Putopagi Tangai Fade, Napudangasi Pangtopa Kumapan Suba National Youth Parliament, Thorum the Wangang Laduna, Rashtrapati Hai, Lebasigi Apun Bigi Saktam Haks and Nabahonabada Achobo Todang Logo Dabani, Masina English and Nifutereta Barapu Mapumpana Chakot Paleba Mohana Nabahonabada, Achobo Mateng Oiragani. Kendra gi Environment Forest amasung Climate Change Mantri Bhupendra Yadav na hairi leiba sibu chakhot hanna bagi damakta seltum amadi akoi bagi fibam thongwanana chamina bagi tangai fadaba lei Dehradun ngasi malengi umang numit kamari lenena pangthopa numit nini gi jati thagi mifam hokdopagi thoramda wafam asi Sri Bhupendra na phongdokibani mang hai masi thabak to onthong na bagi damak vegan da yumpham oiba thorang sing pakhakadabani mifam asida akoi bagi fibam ngak senduna thambagi matangda leibas ni loriba thodang gi matangda su mantri na panki amarom da social media da numit asiga mari lenena thaglakpa warol amada Sri Bhupendra na hai miyam na umang sing ngak senaba amadi lamlaki saw sing kanaba punna washak lominabagi matam oire mantri na hai umang hai basi sumna tigi resource amakhak nate masamak thawai panba punshi amani maram aduna mashibu yokhatpa amadi ngak senba yamna mak tangai fade Jal Shakti Mantralo na sinduna World Water Day Conclave listing ani kuntrok la lebanin thokaba numita New Delhi da pangthok lagani Kendra ge Jal Shakti Mantri C.R. Patil na mipam hokdopagi thorom da saruk yagani mipam aduda Sarkar amasung udyog ki mukhok thongba luchingba sing so saruk yagani Mantralo na hai mipam asida policy maker udyog ki luchingba sing academia startup MSME amasung naha oreva innovator sing na punduna technology da yimpam oba pambai kya puthokani masida tongan tongba sector sing da ki delegate chatret bana saruk yagani
Bharat Pumaling oina biopharmaceutical manufacturing hub ama ohenna bigi dama kendra gi base listing ani kuntaru kuntareta lupa koti listing tara rom hakre lakle ba chehi manga sita pakke kadaba thorang asina hida langta kilam da chaun khumang joksun bangam lagani paulu zeri